ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯅꯨꯡꯁꯥꯒ ꯁꯥꯕꯅꯦꯅ ꯑꯩꯅ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯧꯒꯤ ꯃꯆꯥꯁꯦ ꯑꯩ ꯂꯩꯖꯔꯛꯑꯦ ꯁꯤ ꯁꯧꯒꯤ ꯃꯆꯥꯁꯤꯃ ꯊꯣꯡꯖꯔꯒꯦ ꯁꯤꯒꯤ ꯅꯄꯥꯛꯄꯤꯁꯤꯒ ꯁꯤꯒꯤ ꯎꯀꯥꯕꯤ ꯃꯆꯥ ꯃꯆꯥ ꯁꯤ ꯈꯤꯇꯪ ꯌꯥꯝ ꯊꯣꯡꯉꯣꯏꯌꯦ ꯁꯧꯒꯤꯁꯦ ꯑꯗꯨꯅ ꯉꯥꯁꯦ ꯌꯥꯝꯍꯟꯗ꯭ꯔꯦ ꯑꯗꯒꯤ ꯀꯣꯕꯤꯁꯤꯒ ꯀꯣꯂꯤ ꯍꯋꯥꯏꯁꯤꯒ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯀꯛꯑꯒ ꯃꯣꯔꯣꯛꯁꯤꯒ ꯈꯥꯖꯤꯡꯁꯤꯒ ꯈꯪ ꯃꯇꯝꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯪ ꯊꯣꯛꯑꯕꯅꯤꯅ ꯉꯁꯤꯗꯤ ꯅꯨꯡꯁꯤꯗꯥꯛ ꯊꯥꯛꯇ꯭ꯔꯦ ꯈꯪꯁꯦ ꯁꯤꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯤ ꯈꯛꯇꯪ ꯍꯥꯞꯀꯅꯤ ꯌꯥꯝ ꯉꯧꯔꯣꯏ ꯀꯥꯡꯍꯧꯁꯤꯁꯨ ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃ ꯉꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯁꯦꯝ ꯁꯥꯕ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯧꯖꯤꯛ ꯊꯣꯡꯅꯅꯕ ꯏꯟꯁꯥꯡ ꯁꯦꯝ ꯁꯥꯕ ꯍꯧꯖꯔꯛꯑꯒꯦ ꯆꯥꯝꯕꯗꯤ ꯉꯁꯥꯏ ꯉꯟꯇꯥꯅꯁꯤ ꯑꯩꯅ ꯆꯥꯝꯊꯣꯛꯑꯒ ꯃꯆꯨꯝ ꯀꯪꯍꯜꯂꯒ ꯊꯝꯃꯕꯅꯦꯕ ꯃꯔꯣꯏꯁꯤꯁꯨ ꯀꯩꯁꯨ ꯂꯣꯏꯅꯃꯛ ꯁꯧꯒꯤꯁꯤꯗꯅꯤ ꯆꯥꯝꯍꯧꯗꯕ ꯍꯧꯖꯤꯛ ꯆꯥꯝꯃꯤꯁꯦ ꯑꯗꯨꯅ ꯈꯪꯁꯦ ꯍꯥꯟꯅ ꯁꯦꯝꯖꯔꯛꯑꯒꯦ ꯑꯔꯤꯕꯈꯩ ꯃꯥꯏ ꯂꯩꯖꯍꯧꯅꯤ ꯏꯐꯝꯅ ꯑꯗꯨꯝ ꯌꯨꯒꯦ ꯇꯧꯋꯤ ꯁꯤꯒꯨꯝꯕꯁꯤꯅ ꯁꯨꯃꯥꯏꯅ ꯊꯗꯠꯂ ꯂꯣꯏꯔꯦ ꯈꯪꯃꯟꯕꯁꯤꯁꯨꯅꯦ ꯃꯔꯣꯏꯗ ꯑꯃꯨꯛ ꯁꯣꯏꯖꯟ ꯌꯥꯗꯕꯅꯤꯅ ꯑꯔꯤꯕ ꯌꯥꯎꯕꯅꯤꯅ ꯐꯔꯛ ꯌꯥꯝ ꯇꯥꯏꯗ ꯈꯪꯃꯟꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯌꯥꯝ ꯇꯥꯡꯉꯤ ꯄꯥꯝꯃꯨꯏ ꯃꯅꯥꯒꯁꯦ ꯂꯣꯏ ꯍꯥꯞꯆꯟꯒꯗꯕꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯈꯪꯃꯟꯕ ꯂꯣꯏꯔꯦ ꯈꯪꯃꯟꯕ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯔꯣꯏ ꯑꯃꯨꯛ ꯁꯣꯏꯔꯒꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯁꯣꯏꯕ ꯂꯣꯏꯁꯤꯜꯂꯦ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯣꯏꯔꯦ ꯌꯣꯡꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯀꯛꯊꯠꯂꯒ ꯍꯥꯞꯀꯦ ꯀꯥꯡꯍꯧꯗꯗꯤ ꯃꯄꯨꯝ ꯍꯥꯞꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯆꯥꯕ ꯌꯣꯡꯆꯥꯛꯁꯦ ꯄꯨꯔꯥ ꯑꯃꯨꯕ ꯉꯥꯛꯇ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯂꯣꯏꯔꯤ ꯂꯣꯏꯔꯤ ꯇꯧꯕꯁꯤ ꯑꯣꯏꯅ ꯍꯥꯞꯄꯒꯦꯅꯦ ꯌꯣꯡꯆꯥꯛꯁꯦ ꯊꯣꯛꯄꯨꯗꯤ ꯊꯣꯛꯏ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯅꯥ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯁꯨ ꯌꯣꯡꯆꯥꯛꯁꯤꯗꯤ ꯑꯅꯤꯗꯩ ꯇꯥꯅ ꯍꯥꯞꯄꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯅꯤ ꯍꯥꯞꯆꯜꯂꯦ ꯌꯣꯡꯆꯥꯛꯇꯤ ꯑꯇꯩ ꯌꯥꯝꯗ꯭ꯔꯁꯨ ꯌꯣꯡꯆꯥꯛ ꯌꯥꯝꯅ ꯂꯣꯏꯔꯦ ꯃꯣꯔꯣꯛꯀ ꯂꯣꯏ ꯈꯥꯏꯗꯣꯛꯑꯒ ꯄꯨꯂꯞ ꯂꯣꯏꯁꯜꯂꯦꯒ ꯇꯧꯔꯗꯕꯅꯤ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯒꯦ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯈꯔ ꯌꯥꯝꯅ ꯊꯥꯛꯀꯦ ꯃꯣꯔꯣꯛ ꯈꯥꯏꯕ ꯂꯣꯏꯁꯜꯂꯦ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯈꯥꯏꯕ ꯑꯩ ꯀꯩꯅꯣ ꯁꯝ ꯄꯛꯑꯕꯣꯏ ꯅꯤꯡꯉꯨꯔꯦ ꯀꯩꯅꯣꯒꯤ ꯃꯍꯤꯁꯤꯗ ꯑꯣꯏꯔꯝꯗꯦ ꯐꯗꯤꯒꯣꯝ ꯁꯣꯏꯗꯣꯛꯑꯦ ꯍꯧꯖꯤꯛ ꯁꯣꯏꯔꯦ ꯌꯥꯝꯗꯦ ꯉꯁꯤꯗꯤ ꯀꯩꯅꯣꯒ ꯀꯥꯡꯍꯧꯒ ꯁꯧꯒ꯭ꯔꯤꯒꯗꯅꯤ ꯊꯥꯛꯀꯗꯕ ꯏꯟꯁꯥꯡꯁꯨ ꯌꯥꯝꯗꯕꯅꯤꯅ ꯐꯗꯤꯒꯣꯝꯁꯨ ꯌꯥꯝꯃꯟꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯦꯛꯄꯅꯦ ꯃꯀꯥ ꯑꯣꯏꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯑꯃꯨꯛ ꯁꯣꯏꯗꯣꯛꯑꯒꯦ ꯂꯧꯈꯠꯀꯦ ꯇꯧꯗ ꯀꯣꯡꯒ꯭ꯔꯥꯅ ꯍꯥꯏꯅ ꯂꯣꯏꯔꯦ ꯅꯄꯥꯛꯄꯤ ꯁꯣꯏꯕ ꯂꯣꯏꯔꯦ ꯈꯪꯁꯦ ꯑꯃꯨꯛꯇꯪ ꯀꯛꯊꯠꯀꯦ ꯈꯪꯁꯦ ꯑꯃꯨꯛꯇꯪ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯔꯣꯏ ꯈꯪꯗꯦ ꯑꯃꯨꯛꯇꯪ ꯀꯛꯊꯠꯀꯦ ꯇꯧꯅꯤ ꯁꯨꯝ ꯑꯁꯥꯡꯕꯁꯨ ꯌꯥꯎꯋꯤ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯆꯝꯐꯨꯠ ꯍꯥꯟꯅ ꯊꯥꯡꯒꯠꯂꯒꯦ ꯁꯤ ꯃꯩ ꯊꯥꯔꯦ ꯑꯗꯨꯒ ꯆꯝꯐꯨꯠꯁꯤ ꯀꯨꯀꯔꯁꯦ ꯊꯥꯡꯒꯠꯂꯦ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯌꯥꯔꯦ ꯌꯥꯝ ꯍꯥꯞꯄꯣꯏ ꯃꯍꯤ ꯌꯥꯎꯍꯜꯂꯣꯏ ꯑꯩꯅ ꯁꯤ ꯆꯝꯐꯨꯠꯀꯤ ꯀꯣꯕꯤꯒꯁꯤꯗꯤ ꯍꯥꯟꯅ ꯁꯣꯏꯗꯣꯛꯑꯒ ꯊꯝꯃꯦ ꯁꯦ ꯑꯗꯨꯅ ꯍꯥꯞꯆꯤꯜꯂꯒꯦ
ꯀꯣꯂꯤ ꯍꯋꯥꯏꯒ ꯀꯣꯕꯤꯒꯁꯦ ꯍꯥꯎꯕꯅꯦ ꯑꯗꯩꯗ ꯄꯦꯔꯨꯛ ꯈꯤꯇꯪ ꯍꯥꯞꯄꯗꯤ ꯍꯥꯎꯒꯗꯕꯅꯤ ꯍꯥꯞꯇ꯭ꯔꯦ ꯉꯁꯤꯗꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯦ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯤꯉꯩꯗ ꯁꯣꯝꯗ ꯀꯥꯡꯍꯧ ꯉꯧꯈꯠꯅꯕ ꯇꯧꯒꯦ ꯃꯩ ꯊꯥꯒꯠꯂꯦ ꯁꯤ ꯀꯥꯡꯍꯧ ꯉꯧꯅꯕ ꯈꯥꯡ ꯊꯥꯡꯒꯠꯂꯒꯦ ꯈꯥꯡ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯀꯥꯡꯍꯧꯒꯤ ꯌꯥꯈꯤꯗ꯭ꯔꯁꯤꯕꯣ ꯈꯤꯇꯪ ꯍꯩꯈꯤꯁꯤꯔꯥ ꯍꯧꯖꯤꯛ ꯊꯥꯎ ꯃꯨꯜꯂꯦ ꯑꯗꯨꯅ ꯊꯥꯎ ꯌꯩꯔꯒꯦ ꯀꯥꯡꯍꯧꯒꯤꯅꯤ ꯈꯖꯤꯡ ꯀꯥꯡꯍꯧ ꯏꯃꯩꯅꯤ ꯁꯤ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯁꯨꯃꯥꯏꯅ ꯊꯥꯛꯑꯒꯦ ꯀꯥꯡꯍꯧꯒꯤꯅꯤꯅ ꯑꯗꯒꯤ ꯂꯣꯏ ꯊꯥꯛꯑꯅꯤ ꯁꯤꯗꯩꯗ ꯃꯔꯨ ꯃꯔꯥꯡ ꯊꯥꯛꯑꯅꯤ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯊꯥꯛꯀꯦ ꯑꯇꯦꯛꯄ ꯊꯥꯛꯑꯁꯨ ꯃꯆꯨ ꯐꯖꯗꯦ ꯁꯤ ꯈꯤꯇꯪ ꯊꯥꯛꯇꯗꯤ ꯑꯗꯒꯤ ꯃꯆꯨꯁꯨ ꯊꯥꯛꯆꯜꯂꯅꯤ ꯄꯨꯂꯞ ꯑꯗꯨꯒ ꯈꯖꯤꯡ ꯍꯥꯞꯆꯟꯗꯣꯏꯅꯤ ꯌꯥꯅꯤ ꯑꯩꯅ ꯈꯖꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯀꯨꯁꯦ ꯂꯣꯏ ꯂꯧꯊꯣꯛꯄꯅꯤ ꯑꯩꯗꯤ ꯀꯟ ꯀꯟ ꯂꯥꯎꯏ ꯇꯜꯂꯦꯅ ꯍꯩꯅꯗꯦꯅ ꯈꯖꯤꯡꯁꯦ ꯍꯥꯟꯅ ꯉꯧꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃꯨꯛ ꯍꯥꯞꯄꯦꯕ ꯁꯤ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯁꯦ ꯍꯥꯞꯆꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯉꯧꯒꯦ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯑꯇꯦꯛꯁꯦ ꯊꯥꯎꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯇꯧꯍꯟꯕꯁꯦ ꯍꯥꯎꯕꯅꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯤ ꯄꯦꯟꯁꯤꯗ ꯊꯣꯡꯉꯒꯦꯅ ꯁꯤꯗ ꯊꯥꯡꯒꯠꯂꯦꯗ ꯃꯍꯤ ꯍꯥꯞꯄꯒꯦ ꯃꯍꯤ ꯍꯥꯞꯄꯒ ꯁꯤ ꯁꯧꯍꯜꯂꯤꯉꯩꯗ ꯁꯣꯝꯗ ꯀꯥꯡꯍꯧ ꯑꯁꯣꯝꯗ ꯁꯧꯒ꯭ꯔꯤ ꯃꯍꯤ ꯊꯥꯡꯒꯠꯂꯤꯉꯩꯗ ꯁꯤ ꯑꯃꯨꯛ ꯀꯥꯡꯍꯧꯒꯤꯁꯦ ꯑꯃꯨꯛ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯒꯦ ꯉꯥꯏꯍꯥꯛꯇꯪ ꯁꯤ ꯁꯨꯃꯥꯏꯅ ꯑꯣꯠꯂꯒꯦ ꯌꯣꯡꯆꯥꯛꯁꯦ ꯍꯥꯞꯄꯒ ꯃꯣꯔꯣꯛ ꯍꯥꯞꯄꯒꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯣꯠꯂꯦ ꯌꯣꯡꯆꯥꯛꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯠꯈꯤꯒꯦ ꯑꯗꯣ ꯃꯔꯣꯏꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯃꯨꯟꯕ ꯄꯣꯠꯅꯤ ꯌꯣꯡꯆꯥꯛ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯉꯧꯔꯦ ꯃꯔꯣꯏꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯃꯔꯣꯏ ꯊꯥꯛꯄꯗꯤ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯠꯈꯤꯒꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯤ ꯊꯥꯛꯆꯜꯂꯒꯦ ꯑꯩ ꯆꯞ ꯆꯞ ꯇꯤꯡꯅꯦꯅ ꯈꯤꯇꯪ ꯅꯣꯛꯈꯥꯏꯕꯅꯦ ꯃꯔꯣꯏ ꯊꯥꯛꯑꯅꯤ ꯁꯧꯒꯠꯂꯛꯑꯕꯅꯤꯅ ꯃꯍꯤꯁꯦ ꯑꯩꯗꯤꯕ ꯃꯣꯔꯣꯛ ꯑꯀꯪꯕ ꯊꯥꯛꯄꯁꯤꯅ ꯁꯨꯝ ꯍꯩꯅꯩ ꯑꯩꯒꯤ ꯈꯨꯊꯣꯡ ꯍꯥꯏꯇꯥꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯊꯥꯛꯄꯕꯨꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯁꯦ ꯑꯀꯪ ꯊꯥꯛꯄꯅ ꯍꯩꯅꯩ ꯑꯗ ꯑꯀꯪꯕ ꯑꯣꯏꯅ ꯉꯥꯔꯤꯒ ꯃꯦꯠꯂꯦ ꯍꯩꯔꯤꯕꯣꯞ ꯊꯥꯛꯑꯒꯦ ꯁꯤꯡ ꯈꯤꯇꯪꯒ ꯊꯥꯛꯆꯜꯂꯒꯦ ꯏꯟꯖꯥꯡ ꯌꯥꯝꯗꯦꯗ ꯌꯥꯝ ꯊꯥꯛꯑꯣꯏ ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯛꯄꯒꯤ ꯁꯧꯔꯦ ꯉꯥꯔꯤ ꯃꯣꯔꯣꯛ ꯊꯥꯛꯑꯦ ꯁꯤ ꯉꯥꯁꯤ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯉꯥꯁꯤ ꯊꯥꯛꯆꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯂꯣꯟꯈꯤꯅꯤ ꯀꯥꯡꯍꯧꯁꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯔꯣꯏꯁꯦ ꯀꯩꯁꯨ ꯌꯥꯝ ꯃꯨꯟꯐꯧ ꯉꯥꯛꯁꯪ ꯉꯥꯡꯐꯧ ꯉꯧꯔꯣꯏꯕ ꯌꯥꯅꯤ ꯊꯨꯝ ꯊꯥꯛꯄꯗꯤ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯅꯝꯅꯕ ꯉꯥꯛꯇꯪ ꯑꯣꯠꯂꯒ ꯉꯥꯛꯇꯪ ꯇꯧꯔꯒ ꯈꯪ ꯊꯥꯛ ꯌꯥꯔꯅꯤ ꯑꯗꯨꯝ ꯉꯥꯁꯨ ꯊꯥꯛꯑꯦ ꯂꯣꯏ ꯊꯥꯛꯄ ꯂꯣꯏꯔꯦ ꯃꯔꯣꯏ ꯃꯄꯥꯡꯗ ꯁꯧꯒ꯭ꯔꯤꯁꯦ ꯊꯥꯛꯆꯜꯂꯒꯦ ꯑꯃꯨꯛꯇꯪ ꯂꯨꯞꯊꯍꯟꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯧꯒꯠꯂꯛꯑꯀꯥꯟꯗ ꯑꯣꯠꯂꯒꯦ ꯑꯣꯠꯄꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤꯁꯨ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯁꯤ ꯊꯨꯝ ꯊꯥꯛꯄꯒꯤ ꯑꯃꯨꯛꯇꯪ ꯑꯣꯠꯈꯤꯒꯦ ꯏꯟꯖꯥꯡꯁꯦ ꯌꯥꯝꯗꯕꯅꯤꯅ ꯉꯥ ꯌꯥꯔꯦ ꯈꯪ ꯊꯥꯛꯆꯜꯂꯒꯦ ꯍꯧꯖꯤꯛ ꯌꯥꯝꯃꯦ ꯈꯪꯁꯦ ꯌꯥꯝꯁꯨ ꯁꯤ ꯊꯥꯛꯈꯤꯕꯗꯩꯗꯤ ꯃꯅꯝ ꯅꯝꯃꯛꯇꯣꯏꯕ ꯂꯣꯏꯔꯛꯑꯅꯤ ꯃꯅꯝꯗꯨꯗꯅꯤ ꯆꯥꯛ ꯂꯥꯝꯃꯛꯀꯗꯣꯏꯁꯦ ꯈꯪ ꯉꯧꯕꯒꯤ
ꯈꯥꯡ ꯊꯥꯛꯄꯒꯤ ꯑꯃꯨꯛꯀꯁꯨ ꯑꯣꯠꯈꯥꯏꯈꯤꯒꯦ ꯁꯨꯃꯥꯏꯅ ꯆꯥꯛ ꯃꯔꯨꯒꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯣꯡꯊꯣꯛꯅꯩ ꯍꯦꯛꯇ ꯌꯥꯔꯦ ꯑꯗꯣ ꯉꯥꯛꯇꯪ ꯊꯝꯗꯗꯤ ꯃꯅꯝ ꯌꯧꯗ꯭ꯔꯤ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯒꯦ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯜꯂꯒ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦ ꯌꯥꯔꯦ ꯂꯣꯏꯔꯦ ꯃꯩ ꯃꯨꯊꯠꯂꯅꯤ ꯃꯩ ꯃꯨꯊꯠꯂꯦ ꯈꯪꯁꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯃꯨꯟꯅꯕ ꯉꯥꯛꯁꯪ ꯉꯥꯡꯅꯅꯕ ꯊꯣꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯤ ꯃꯨꯜꯂꯦ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒ ꯂꯣꯏꯁꯤꯜꯂꯒꯦꯅ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯀꯥꯡꯍꯧꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯈꯖꯤꯡ ꯀꯥꯡꯍꯧ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯃꯩ ꯃꯨꯊꯠꯂꯦ ꯍꯧꯖꯤꯛ ꯆꯥꯛ ꯃꯍꯥꯎ ꯇꯪꯅꯕ ꯇꯧꯔꯒꯦ ꯍꯥꯞꯄ ꯍꯧꯔꯛꯑꯒꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯥꯞꯄ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯥꯡꯍꯧ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯀꯥꯡꯍꯧ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯌꯦ ꯌꯣꯡꯆꯥꯛꯀ ꯈꯪꯒꯒꯤ ꯃꯅꯝꯁꯤꯗꯤ ꯌꯥꯔꯦꯗ ꯀꯥꯡꯍꯧ ꯍꯥꯞꯄꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯥꯞꯄꯦ ꯆꯝꯐꯨꯠ ꯑꯃ ꯍꯥꯞꯄꯒꯦ ꯇꯣꯏꯔꯦ ꯆꯝꯐꯨꯠꯁꯦ ꯍꯧꯖꯤꯛ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯑꯩ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯆꯝꯐꯨꯠꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯂꯧꯔꯒ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯆꯝꯐꯨꯠꯀꯤ ꯃꯍꯥꯎꯁꯤꯗꯤ ꯆꯝꯐꯨꯠ ꯂꯩꯗꯣꯏꯅꯤꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯌꯦꯡꯉꯒꯦ ꯉꯥꯁꯤ ꯃꯩꯇ ꯍꯥꯟꯅ ꯊꯥꯡꯊꯔ ꯂꯣꯏꯔꯦ ꯃꯄꯪ ꯈꯤꯇꯪꯒ ꯊꯥꯡꯊꯈꯤꯒꯦ ꯁꯤ ꯊꯨꯝ ꯌꯦꯡꯖꯔꯛꯑꯒꯦ ꯁꯨꯃꯥꯡꯅ ꯃꯔꯣꯟ ꯑꯃ ꯁꯧꯕꯅꯦ ꯃꯅꯝꯅ ꯃꯔꯣꯟ ꯑꯃ ꯅꯨꯡꯁꯤꯕꯅꯦ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯀꯨꯝꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯗ꯭ꯔꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯉꯥꯡꯈꯩ ꯂꯣꯛ ꯊꯨꯡꯉꯦꯅ ꯀꯨꯝꯁꯤ ꯁꯧꯒ꯭ꯔꯤ ꯆꯥꯗ꯭ꯔꯤ ꯌꯥꯝ ꯍꯥꯎꯋꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯔꯦ ꯑꯗꯣ ꯀꯥꯡꯍꯧ ꯑꯃꯨꯛ ꯌꯦꯡꯖꯔꯛꯑꯒꯦ ꯁꯧꯒ꯭ꯔꯤꯒꯤꯗꯤ ꯌꯦꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯥꯡꯍꯧꯒꯤ ꯑꯃꯨꯛ ꯌꯦꯡꯖꯔꯛꯑꯒꯦ ꯊꯨꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯃꯣꯔꯣꯛ ꯇꯪꯈꯥꯏꯁꯤꯗꯤ ꯆꯥꯕ ꯀꯤꯖꯩꯍꯦ ꯁꯥꯔꯝꯃꯗꯤ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯈꯪꯁꯦ ꯃꯁꯥꯒꯤ ꯃꯍꯥꯎ ꯑꯃ ꯊꯣꯛꯄꯅꯦ ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯁꯣꯏꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯡꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ